Dear Manipur YouTube channel swing bir bum pum nang pu amuk khana taramuk sari han badam maru update am pawn kol de khuchage Manipur Amadi Myanmar Ngamkheida ngasi su Khut Thoknabada Kuki Millitant ama Sire Manipur Amadi Myanmar ani gi lona Ngamkheida khutlai matik sana paiba masel Khut Thoknabagi thodok Kuki Militant group KNB gi kadar ama lekhidre hairi thodok asigi matang da phongba tha jaba yaba paw ama gi batung in hai ngasi wangan matam na Myanmar amani Manipur gi ngamkhei paring da leiba taret Turelda kulai paiba masela kan momong do Khut Thoknaki thodok adu da KNB gi kadar ama lekhidabani hairi nakala morom da thaja yaba paw gi matung ina thodok asi pambai nu singbi UNLF ki MPA amadi KNB ani gi marak Khut Thoknakibani hairi Khut Thoknaba asida KNB gi kadar asi lekhidabani hairi adu thodok adu da makhatana maigei ani gi marak ta misimina yam kaya yamna yaukrabagi haibigi pawde hojik fawbagi oina sabsana khangba ngamdri ningsingba ngarang nungalam dai pung ahumga makhai rom tarakpa adwaida su Technopol district amadi kapur tampak ani gi lona basarukta pambai nu singba UNLF ki lan mising satok sen tawringai da Kuki Militant sing asena khanghoduna lan darakpa dagi maike ani gi marakta Khut Thoknabada Kuki Militant taruk sikibagi thodok su leikrabani haidi loina thodok adu gi pawhek phangbada aina thingkraba Manipuri lalhulu pele nasu mateng pangsin khibagi thodok su leikhibani video sing bibugi damakta mayam pum nang pu amuk hana thakachari and update ki damakta Dear Manipur YouTube channel asibunuk sibiduna subscribe to bidamu. Thank you.